ꯅꯤꯡꯉꯣꯜ ꯂꯩꯆꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯉꯥꯡꯅ ꯍꯅꯨꯕꯤ ꯑꯣꯟꯕ, ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯅ ꯂꯪꯒꯅꯔ ꯊꯤꯌꯥꯝ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯍꯩꯁꯤꯡꯕꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯍꯩꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯍꯩꯃꯟ ꯁꯤꯡꯃꯟꯗꯅ ꯃꯤꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯍꯥꯏꯅꯩ ꯑꯉꯥꯡ ꯑꯇꯩꯒ ꯃꯥꯟꯅꯗꯦ ꯍꯥꯏꯗꯅ꯫ ꯇꯣꯏꯅ ꯇꯣꯏꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅꯕ ꯇꯞꯅ ꯇꯞꯅ ꯃꯃꯥꯒꯤ ꯃꯅꯥꯀꯣꯡ ꯌꯧꯔꯛꯇꯨꯅ ꯃꯃꯥ ꯑꯣꯏꯔꯤꯕꯤꯁꯨ ꯇꯥꯔꯝꯃꯤꯗꯣ꯫ ꯃꯆꯥ ꯐꯠꯇꯦ ꯍꯥꯏꯕꯗ ꯃꯃꯥ ꯑꯣꯏꯔꯤꯕꯤꯅ ꯁꯥꯎꯕꯗꯤ ꯍꯧꯅꯁꯥꯅꯤꯗꯣ꯫ ꯑꯗꯨꯅ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯂꯩꯃ ꯃꯆꯥ ꯍꯩꯅꯨꯕꯨ ꯃꯤꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯃꯇꯣꯝꯇ ꯉꯥꯡꯉꯤ ꯑꯁꯨꯝꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯩꯗꯨꯅ, ꯃꯊꯧ ꯇꯧꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯃꯤꯒꯤ ꯏꯃꯨꯡꯁꯦ ꯑꯃꯨꯛ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯃꯤꯋꯥ ꯑꯃꯨꯛ ꯉꯥꯡꯕꯤꯔꯤꯕꯅꯦꯕ꯫ ꯁꯨꯅꯤꯡꯗꯕ ꯃꯧ ꯈꯔꯁꯤꯅꯅꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯈꯣꯏꯗ ꯅꯨꯡꯁꯤꯕꯤꯗꯕ ꯌꯥꯗꯦ ꯀꯥꯏꯅ ꯑꯩꯅ ꯍꯥꯏꯈꯤꯕꯒꯤ ꯃꯑꯣꯡꯅꯤ ꯑꯃꯨꯛꯇꯣꯏꯕ꯫ ꯃꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃ ꯈꯟꯊꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯑꯗꯨꯃꯛ ꯉꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯃꯥꯅ ꯃꯥꯒꯤ ꯃꯤꯆꯪꯗ ꯂꯦꯞꯇꯨꯅ ꯋꯥ ꯉꯥꯡꯕ ꯃꯍꯥꯛ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯣꯏ ꯑꯗꯨꯗꯤ ꯏꯃꯥ, ꯑꯩꯁꯦ ꯂꯝ ꯌꯥꯝꯅ ꯍꯦꯟꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯃꯣꯏꯗ ꯑꯩꯅꯅꯦ ꯊꯤꯅ ꯉꯥꯡꯉꯤ, ꯑꯗꯨꯁꯨ ꯑꯩꯅ ꯃꯣꯏꯒꯤ ꯂꯝꯆꯠ ꯑꯆꯨꯝꯕꯁꯤꯡꯗꯣ ꯑꯗꯨꯝ ꯍꯥꯏꯕ꯫ ꯂꯩꯃ ꯃꯆꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯆꯥꯒꯤ ꯃꯤꯆꯪꯗ ꯂꯦꯞꯇꯨꯅ ꯅꯣꯛꯐꯦꯠꯀ ꯇꯧꯗꯨꯅ ꯈꯨꯝꯃꯤ, ꯍꯣꯏ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ꯫ ꯃꯣꯏꯅ ꯃꯥꯒꯤ ꯃꯊꯧꯗꯣ ꯇꯧꯔꯗꯤꯅꯦ ꯑꯁꯨꯝꯅ ꯉꯥꯡꯈꯤꯗ꯭ꯔꯣ? ꯃꯆꯥꯁꯤꯡꯗꯣ ꯁꯦꯟꯅꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯩꯒꯤ ꯏꯆꯥꯁꯤ ꯑꯃꯨꯛ ꯌꯦꯡꯁꯤꯟꯕꯤꯔꯤꯕꯅꯤꯅꯦ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯆꯠꯂꯣ ꯆꯥꯛ ꯊꯣꯡꯉꯣ, ꯆꯥꯛ ꯉꯟꯅ ꯆꯥꯁꯦꯕ, ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯁꯥꯟꯅꯕ ꯆꯠꯀꯦꯕ꯫ ꯍꯣꯏ ꯏꯆꯥ ꯁꯥꯟꯅꯕ ꯊꯦꯡꯈ꯭ꯔꯅꯤ, ꯏꯃꯥ ꯆꯥꯛ ꯊꯣꯡꯒꯦ, ꯏꯆꯥꯅ ꯆꯥꯅꯕ ꯏꯃꯥ ꯆꯥꯛ ꯊꯣꯡꯉꯨꯈꯤꯒꯦꯀꯣ꯫ ꯂꯩꯃ ꯃꯆꯥꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯍꯥꯏꯗꯅ ꯆꯥꯛꯁꯪꯗ ꯆꯪꯉꯤ꯫ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯕꯗ ꯍꯩꯅꯨ ꯃꯇꯣꯝꯇ ꯑꯃꯨꯛ ꯃꯥꯡꯈꯣꯜ ꯑꯗꯨꯗ ꯐꯤꯗꯥ ꯑꯃ ꯊꯥꯗꯨꯅ ꯐꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏ ꯐꯗꯕꯤ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯩꯅꯨ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯀꯌꯥꯁꯨ ꯇꯤꯟꯅꯗꯦ, ꯇꯤꯟꯅꯕꯁꯨ ꯍꯩꯇꯦ, ꯑꯃꯗꯤ ꯃꯤꯒꯁꯨ ꯇꯤꯟꯅꯅꯤꯡꯗꯦ꯫ ꯃꯔꯝꯗꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯥꯇꯅ ꯉꯝꯗ꯭ꯔꯗꯤ ꯌꯥꯗꯦ, ꯃꯥꯇꯅ ꯉꯝꯂꯤꯒꯩ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯡꯅꯕꯒꯤ ꯃꯍꯥꯛꯀꯤ ꯃꯇꯥ ꯑꯣꯏꯔꯤꯕꯤ ꯅꯥꯎꯁꯦꯛ ꯑꯗꯨ ꯃꯅꯞ ꯏꯆꯣ ꯆꯣꯕ ꯃꯈꯩ ꯂꯥꯏ ꯐꯗꯕꯤ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯔꯨꯞ ꯁꯥꯟꯅꯕ ꯇꯤꯟꯅ ꯂꯣꯏꯅꯕꯗ ꯁꯛꯆꯨ ꯈꯥꯏꯗꯦ, ꯂꯣꯏꯕꯨ ꯂꯣꯏꯅꯔꯕꯗꯤ ꯂꯣꯏꯅ ꯅꯨꯡꯁꯤ, ꯂꯣꯏꯅ ꯃꯥꯟꯅꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯩꯅꯨ ꯃꯇꯥ ナꯎꯁꯦꯛ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯔꯛꯏ, ꯍꯩꯃꯥ ꯅꯥꯎꯁꯦꯛ, ꯅꯪ ꯂꯥꯛꯏꯔꯣ? ꯂꯥꯛꯑꯣ ꯁꯥꯟꯅꯁꯦꯕ, ꯑꯩꯗꯤ ꯏꯇꯣꯝꯇ ꯁꯥꯟꯅꯔꯗ꯭ꯔꯅ ꯈꯜꯂꯨꯔꯦ, ꯑꯗꯣ ꯅꯪ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯁꯦ꯫ ꯃꯇꯥ ꯍꯩꯅꯨꯒꯤ ꯋꯥ ꯑꯗꯨꯗ ꯅꯥꯎꯁꯦꯛ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯗꯨꯒ ꯃꯇꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯐꯝꯗꯨꯅ ꯂꯥꯏ ꯐꯗꯕꯤ ꯑꯗꯨ ꯄꯨꯟꯅ ꯁꯥꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯩ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯤꯟꯅꯖꯕꯅꯤ꯫ ꯑꯃꯅ ꯑꯃꯒꯤ ꯃꯒꯨꯟ ꯐꯖꯅ ꯈꯪꯉꯤ꯫ ꯑꯗꯨꯅꯕꯨ ꯂꯩꯀꯥꯏꯅ ꯄꯨꯟꯕꯤꯗ꯭ꯔꯕ ꯃꯈꯣꯏ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯜꯂꯤꯕꯅꯤꯗꯣ꯫ ꯅꯥꯎꯁꯦꯛ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩꯅꯨꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ, ꯑꯗꯣ ꯍꯩꯅꯨ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯉꯥꯏꯍꯥꯛꯇꯤ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯗꯣꯝꯗ ꯆꯠꯇꯨꯅ ꯂꯩꯀꯥꯏꯒꯤ ꯏꯁꯨ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯄꯨꯟꯅ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯁꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯇꯜꯂꯤꯗ꯫ ꯍꯩꯅꯨ ꯅꯥꯏꯇꯣꯝ ꯍꯤꯡꯕ ꯄꯥꯝꯖꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯇꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯁꯤ ꯌꯥꯅꯤꯡꯕ ꯑꯣꯏꯗꯦ꯫ ꯃꯔꯝꯗꯤ ꯃꯤꯔꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯅꯥꯏꯇꯣꯝ ꯇꯥꯏ, ꯃꯥꯅ ꯉꯝꯒꯦ ꯍꯥꯏꯕ ꯌꯥꯗꯦꯗꯣ꯫ ꯑꯗꯨꯕꯨ ꯃꯇꯥ ꯏꯕꯦꯝꯃ ꯅꯥꯎꯁꯦꯛ ꯑꯁꯤꯒꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯌꯥꯅꯤꯡꯗꯅ ꯍꯔꯥꯎ ꯈꯨꯝꯂꯛꯏ, ꯑꯁ ꯅꯥꯎꯁꯦꯛ, ꯑꯩꯁꯦ ꯇꯟꯗꯤ ꯌꯥꯝ ꯇꯜꯂꯦꯕꯀꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ, ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯤ ꯈꯟꯗꯨꯅ ꯍꯔꯥꯎ ꯌꯥꯔꯒꯦ, ꯑꯗꯨꯅ ꯍꯣꯔꯦꯟꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯁꯦ꯫ ꯃꯇꯥ ꯍꯩꯅꯨꯅ ꯃꯥꯅ ꯍꯥꯏꯕ ꯋꯥꯐꯝꯗ ꯍꯔꯥꯎ ꯌꯥꯔꯛꯄꯗ
ꯅꯥꯎꯁꯦꯛ ꯌꯥꯝꯅ ꯍꯔꯥꯎꯖꯩꯗꯣ꯫ ꯑꯗꯨꯅ ꯅꯣꯛꯃꯤꯔꯕ ꯃꯥꯏꯊꯣꯡꯗ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯑꯩ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯍꯦꯛꯇ ꯉꯟꯅ ꯂꯥꯛꯑꯒꯦꯀꯣ ꯍꯩꯅꯨ꯫ ꯑꯉꯥꯡ ꯑꯣꯏꯕꯅ ꯋꯥꯐꯝ ꯑꯃ ꯑꯅꯤꯡꯕ ꯊꯨꯡꯕꯗ ꯁꯥꯟꯅꯔꯝꯕꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯇꯨꯅ ꯅꯥꯎꯁꯦꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯔꯥꯎ ꯆꯦꯟꯆꯠ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯥꯎꯁꯦꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯍꯩꯅꯨꯗꯤ ꯃꯊꯃꯣꯏ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯤ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯐꯠꯇꯕꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯤꯝꯕꯥꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯖꯍꯧꯏ ꯐꯠꯇꯕ ꯋꯥꯍꯩ ꯈꯔ, ꯈꯪꯅꯤ ꯅꯪ ꯍꯣꯔꯦꯟꯗꯤ ꯑꯩꯕꯨ ꯊꯦꯝꯗꯨꯅ ꯊꯅꯝꯕꯒꯤ ꯍꯣꯔꯦꯟ ꯑꯩꯅ ꯁꯥꯟꯅꯄꯨꯡꯗ ꯅꯪꯕꯨ ꯑꯃꯨꯛ ꯊꯦꯝꯗꯨꯅ ꯑꯩ ꯊꯣꯛꯇ ꯌꯨꯝꯗ ꯍꯜꯂꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯥꯏ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯕꯤ ꯃꯃꯥ ꯂꯩꯃꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯅꯥꯎꯁꯦꯛꯀꯤ ꯃꯈꯣꯜ ꯇꯥꯈꯤꯕꯒꯨꯝ ꯇꯧꯏ, ꯃꯥꯕꯨ ꯂꯥꯛꯑꯝꯕ꯭ꯔꯣ ꯍꯩꯅꯨ? ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯝꯃꯤ, ꯉꯥꯎꯔꯤ ꯐꯩꯔꯤ ꯍꯥꯊꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ, ꯀꯩꯅꯣꯝꯅꯤꯗ ꯃꯀꯣꯛꯄꯨ ꯆꯥꯛꯄ꯭ꯔꯥ ꯈꯪꯗꯦ꯫ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯅꯪꯒꯤ ꯅꯇꯥꯅꯤꯗꯅ, ꯅꯪꯅ ꯇꯤꯟꯅꯕꯗꯤ ꯃꯥꯟꯅꯕ ꯇꯤꯟꯅꯕ ꯇꯥꯕꯅꯤ꯫ ꯀꯥꯟꯅꯗꯦ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯁꯤ꯫ ꯏꯃꯥꯅꯦ ꯆꯤꯡ ꯆꯠꯀꯦ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯁꯤꯡ ꯂꯩꯇꯦ, ꯁꯤꯡꯕꯨꯜ ꯑꯃꯇ ꯊꯤꯔꯨꯒꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯍꯔꯥꯎ ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯌꯨꯛ ꯑꯗꯨꯃꯒꯤ ꯆꯥꯛ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ꯫ ꯑꯌꯨꯛꯀꯤ ꯀꯨꯞꯅꯣꯝ ꯄꯨꯝꯕ ꯂꯣꯏꯔꯕꯗ ꯍꯩꯅꯨꯒꯤ ꯃꯃꯥ ꯂꯩꯃ ꯑꯗꯨ ꯅꯨꯡꯁꯥ ꯁꯥꯔꯛꯄꯗꯨꯗ ꯆꯤꯡꯗ ꯆꯠꯅꯕ ꯊꯧꯔꯥꯡꯗꯨꯅ ꯂꯩꯔꯤꯗꯣ ꯃꯃꯥꯅ ꯂꯣꯏꯁꯤꯟꯕꯗꯨ ꯌꯦꯡꯅ ꯍꯥꯏꯔꯛꯏ, ꯑꯣꯟꯊꯣꯛꯅ ꯇꯟꯗꯦꯗ ꯏꯃꯥ ꯅꯪꯁꯦ, ꯁꯥꯔꯕ ꯅꯨꯡꯁꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯤꯡꯗ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯗꯣ ꯅꯨꯃꯤꯗꯥꯡ ꯆꯔꯥ ꯑꯃꯒꯤ ꯑꯣꯏꯔꯕꯗꯤ ꯁꯤꯡꯀꯣꯛ ꯑꯃ ꯁꯥꯕꯗ ꯀꯨꯏꯒꯗꯕ ꯅꯠꯇꯦ, ꯅꯨꯡꯁꯥ ꯑꯁꯤꯅ ꯈꯔ ꯂꯩꯊꯔꯛꯄꯗ ꯆꯠꯄ ꯃꯌꯥꯗ꯭ꯔꯣ? ꯏꯃꯥꯅ ナꯔꯒ ꯋꯥꯗꯧꯔꯤꯕꯁꯦ ꯑꯇꯩ ꯀꯅꯥ ꯅꯠꯇꯦꯗꯣ ꯅꯆꯥꯅꯤ ꯏꯃꯥ꯫ ꯃꯆꯥꯒꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯍꯩꯄꯥ ꯁꯥꯔꯛꯄꯁꯤ ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯍꯥꯏꯅ ꯈꯟꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤꯗꯨ꯫ ꯑꯗꯨꯕꯨ ꯇꯤꯡꯊꯣꯛꯅ ꯁꯥꯎꯗꯨꯅ ꯃꯆꯥꯕꯨ ꯗꯝ ꯐꯨꯕꯗꯤ ꯃꯍꯥꯛ ꯉꯝꯗꯦꯗꯣ꯫ ꯑꯗꯨꯅ ꯍꯩꯅꯤꯡꯗꯅ ꯈꯨꯝꯗꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯑꯁꯨꯝꯅ ꯃꯆꯥꯗ ꯃꯃꯤꯠ ꯑꯅꯤ ꯐꯩꯅ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯏ, ꯅꯪ ꯍꯩꯄꯥ ꯌꯥꯝ ꯁꯥꯅꯨ, ꯅꯨꯡꯁꯥ ꯁꯥꯏ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯂꯩꯔꯒꯗꯤ ꯀꯔꯥꯏꯗꯒꯤ ꯈꯨꯠꯁꯤꯗ ꯁꯦꯜ ꯐꯪꯒꯅꯤ ꯍꯥꯏꯕꯒꯦ? ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤꯅꯦ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯑꯏꯪ ꯑꯁꯥ ꯍꯥꯏꯕ ꯑꯃ ꯊꯝꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯍꯩꯅꯨ ꯍꯟꯗꯛꯇꯤ ꯃꯃꯥꯒꯤ ꯋꯥ ꯑꯁꯤꯗ ꯃꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯦ, ꯑꯍꯦꯟꯕ ꯋꯥ ꯑꯃ ꯈꯨꯝꯗꯦ꯫ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯣꯏꯕꯅ ꯈꯨꯝꯐꯝ ꯑꯃ ꯈꯪꯗ꯭ꯔꯦꯗꯣ꯫ ꯃꯃꯥ ꯂꯩꯃ ꯃꯆꯥꯗ ꯋꯥ ꯈꯔ ꯑꯃ ꯃꯈꯥ ꯇꯥꯔꯛꯂꯤ, ꯌꯦꯡꯉꯣꯏ ꯍꯩꯅꯨ, ꯏꯃꯥꯅ ꯆꯠꯇꯣꯏꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯍꯜꯂꯛꯀꯗꯣꯏꯅꯣ ꯍꯥꯏꯕ ꯉꯝꯗꯦ, ꯑꯗꯨꯅ ꯅꯪ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯤ ꯌꯨꯝꯁꯦ ꯁꯪꯗꯨꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯌꯥꯅꯤꯡꯕ ꯑꯣꯏꯗꯦ, ꯍꯔꯥꯎꯕ ꯑꯣꯏꯗꯦꯗꯣ ꯃꯃꯥꯒꯤ ꯋꯥꯁꯤ꯫ ꯑꯗꯨꯝꯅ ꯑꯁꯨꯝꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯄꯤꯁꯨꯝ ꯑꯗꯨ ꯁꯨꯞꯇꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯉꯝꯃꯣꯏ, ꯑꯩ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯉꯝꯃꯣꯏ, ꯑꯩꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯝꯄꯥꯛꯇ ꯆꯠꯇꯨꯅ ꯏꯇꯥ ꯀꯌꯥꯒ ꯁꯥꯟꯅꯗꯣꯏꯅꯦ꯫ ꯁꯥꯟꯅꯧ ꯀꯩꯗꯧꯕꯒꯦ, ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯍꯜꯂꯛꯑꯣ ꯍꯥꯏꯕꯅꯤ, ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯪ ꯆꯠꯀꯗꯕ ꯅꯠꯇꯦꯗꯣ, ꯀꯣꯟꯅ ꯆꯠꯀꯗꯕ ꯑꯣꯏꯕꯅꯤꯅ꯫ ꯐꯔꯦ ꯏꯃꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ, ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯂꯩꯃ ꯃꯆꯥꯗ ꯋꯥ ꯈꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ, ꯍꯩꯅꯨꯗꯤ ꯉꯥꯏꯍꯥꯛ ꯍꯤꯞꯊꯒꯦ ꯍꯥꯏꯗꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯉꯥꯎ ꯊꯤꯕ ꯂꯝꯍꯦꯟꯕ ꯍꯥꯏꯕꯁꯤ नुपा मचाना खरा दुम हेले हाइदुनी अदुना नुंसागा साबा खंगदगै मखोय नुपा मचा अहुम अदु तुरेल तोरवाल मथक्ता लेखों मरक अदुदा थरो थरो ओंदुना सानरी अमदी जोम जोम इचेल अदुदा चोंगथदुना सानरी तोंपोक इसिंग इयाइदा लेप्तुना कंगफालदा लेरिबा मताउ लुखोय अमदी साउबा मखोयबु तानबा सुमना हाइरई साद्रो अदुदा लेरिदुबो लाओ तुरेलदा चोंगथरो अदुगा सोंगी इरे लेरिबा दोमदा ताउथदुना चलुसे अदु लागा लेखोम थोंबी मुंग सानसे मताउगी वादो यानिंगबा ओइदुना नुपा मचा अनिदुसु कुइथदे तुरेल अदुदा हेक्ता चोंगथदुना पुन्ना इसिंग इयाय अदुदा लेप्तुना लेरमी चावबा मताउ अनिबु येंगी कराय फावबा ताउथसे हारिबनो अइदी इसिंग मनुंगदा दुम लेबसे याम नुंगाय असोम नाकनगी इरैकोम अचौबा मा लेबदो अदुदा ताउथसे होय हाइदुना मखोय पुन्ना इचेल अदुदा इयांग यांगबा काउसिंगुम ताउथदुना चटली ngasai yumda chatkraga halak mandaba duda mama thoinu adu khutta chai ama paiduna
ꯃꯆꯥ ꯇꯣꯝꯄꯣꯛ ꯑꯗꯨꯕꯨ ꯀꯧꯕ ꯂꯥꯛꯂꯤ꯫ ꯃꯆꯤꯟꯗ ꯄꯣꯔꯣꯛ ꯁꯣꯟꯗꯨꯅ ꯁꯥꯎꯅ "ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥꯁꯤꯗ? ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯕ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥꯁꯤ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯝꯅꯤ ꯃꯨꯁꯨꯛ ꯃꯨꯁꯟꯗꯅ ꯂꯩꯔꯝꯃꯅꯤ ꯇꯧꯔꯤꯁꯦ" ꯍꯥꯏꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯃꯥꯗꯨꯁꯨ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯆꯥꯕꯨ ꯁꯞꯇ꯭ꯔ ꯑꯃꯗ ꯀꯟꯅ ꯇꯥꯅꯕ ꯃꯑꯣꯡꯗ ꯂꯥꯎꯗꯨꯅ ꯃꯆꯥꯕꯨ ꯀꯧꯔꯤ꯫ "ꯍꯣꯏ ꯏꯕꯨꯡꯉꯣ, ꯍꯥꯏ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯇꯥꯕ꯭ꯔꯅꯦꯍꯦ ꯅꯪꯕꯣ? ꯀꯔꯣꯝꯗ ꯂꯩꯒꯦꯕ? ꯍꯦ ꯇꯣꯝꯄꯣꯛ, ꯄ꯭ꯔꯞ ꯂꯥꯛꯎ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯪ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯒꯅꯤ, ꯇꯣꯝꯄꯣꯛ!" ꯂꯥꯞꯇꯛꯅ ꯃꯃꯥꯅ ꯃꯥꯕꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯕꯗ ꯏꯔꯨꯞꯇꯨꯅ ꯁꯥꯟꯅꯔꯝꯕꯗꯨ ꯂꯦꯞꯇꯨꯅ ꯃꯇꯥꯎ ꯑꯅꯤꯗ ꯌꯦꯡꯉꯤ꯫ "ꯆꯥꯎꯕ, ꯂꯨꯈꯣꯏ, ꯑꯩꯈꯣꯏ ꯃꯥꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯥ? ꯂꯥꯎ ꯆꯠꯁꯤ, ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯐꯕ ꯑꯣꯏꯔꯔꯣꯏ." ꯆꯥꯎꯕ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥ ꯊꯣꯏꯅꯨꯒꯤ ꯁꯞꯇ꯭ꯔ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯉꯝꯃꯣꯏ, ꯅꯪ ꯑꯗꯨꯝ ꯆꯠꯂꯣ, ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯥꯔꯛꯀꯦ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯐꯨꯕꯗ ꯑꯩꯈꯣꯏꯃꯨꯛ ꯌꯥꯎꯕꯒ ꯉꯝꯖꯔꯔꯣꯏ." ꯇꯣꯝꯄꯣꯛ ꯃꯊꯥ ꯑꯣꯟꯊꯣꯛꯅ ꯁꯥꯔꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯆꯤꯡ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯜꯂꯕꯁꯨ ꯇꯟꯅ ꯃꯍꯥꯛ ꯃꯇꯥꯎ ꯑꯅꯤꯕꯨ ꯊꯅꯝꯗꯨꯅ ꯂꯥꯛꯂꯤ꯫ ꯎꯔꯦ ꯃꯤꯠꯅ ꯂꯥꯞꯇꯛꯅ ꯃꯃꯥ ꯑꯗꯨꯅ ꯂꯩꯔꯤꯕꯗꯨ, ꯃꯈꯨꯠ ꯑꯗꯨꯗ ꯆꯩꯁꯥꯡ ꯄꯥꯏꯗꯨꯅ ꯂꯦꯞꯂꯤꯕꯗꯨ, ꯃꯗꯨ ꯎꯕꯗ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯕꯨꯛꯅꯤꯡꯗ, ꯑꯗꯨꯒ ꯇꯞꯅ ꯁꯣꯟꯖꯩ꯫ "ꯆꯩꯔꯝ ꯀꯌꯥꯅ ꯉꯁꯤꯁꯨ ꯑꯩꯒꯤ ꯍꯛꯆꯥꯡ ꯌꯣꯝꯗꯧꯔꯕꯅꯤꯀꯣ, ꯍꯥꯏ ꯇꯣꯝꯄꯣꯛ ꯑꯣꯟꯊꯣꯛꯏꯗ ꯅꯪꯒꯤ ꯂꯥꯏꯕꯛ" ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯇꯣꯝꯄꯣꯛ ꯃꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤ꯫ ꯑꯗꯨꯒ ꯇꯊꯛ ꯀꯤꯔꯨꯝ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯆꯩ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯍꯥꯏꯔꯤ ꯁꯥꯎꯅ, "ꯅꯪ ꯑꯩꯁꯦ ꯀꯤꯗꯕ꯭ꯔꯥ? ꯍꯥ? ꯑꯩꯅ ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯁꯦ ꯅꯪ ꯆꯩꯅꯥꯒ ꯑꯝꯇ ꯐꯥꯎꯗꯕ꯭ꯔꯥꯕ?" ꯋꯥꯍꯩ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯊꯣꯏꯅꯨ ꯃꯆꯥ ꯇꯣꯝꯄꯣꯛ ꯑꯗꯨꯗ ꯆꯩꯅ ꯀꯜꯂꯤ꯫ ꯑꯌꯣ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯕꯨ ꯍꯥꯏꯗ ꯇꯣꯝꯄꯣꯛ ꯆꯩꯅ ꯐꯨꯔꯛꯄꯒꯤ ꯆꯩꯅꯥ ꯑꯗꯨꯕꯨ ꯈꯥꯡꯖꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯆꯥꯅꯨꯄꯥꯒꯤ ꯑꯅꯝ ꯀꯟꯕ ꯅꯤꯡꯉꯥꯏ ꯇꯧꯕ ꯃꯇꯧ ꯑꯁꯤꯗꯅꯤ ꯃꯃꯥꯅ ꯁꯥꯎꯔꯤꯕ꯫ ꯃꯅꯥ ꯂꯩꯗꯨꯅ ꯐꯨꯗꯅ ꯊꯣꯏꯅꯨꯅ ꯃꯆꯥꯕꯨ ꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯒꯤ ꯑꯣꯏꯅ ꯇꯣꯝꯄꯣꯛ ꯃꯃꯥꯕꯨ ꯀꯤꯕꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯐꯥꯎꯕ ꯊꯣꯛꯇ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ ꯍꯧꯈꯤꯕ, ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡꯗꯣꯜꯗ ꯌꯥꯛꯅ ꯊꯣꯛꯂꯝꯕ ꯅꯨꯡꯁꯥ ꯑꯗꯨ ꯂꯩꯊꯔꯛꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯊꯥꯡꯂꯛꯄ ꯁꯅꯥ ꯀꯧꯔꯤ ꯃꯆꯨ ꯑꯣꯏꯔꯛꯄ ꯑꯗꯨꯋꯥꯏꯅꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯥꯎꯁꯦꯛ ꯑꯗꯨ ꯃꯇꯥ ꯍꯩꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯤ ꯍꯩꯅꯨ ꯑꯁꯨꯝꯅ ꯅꯥꯎꯁꯦꯛꯅ ꯂꯥꯛꯄ ꯑꯁꯤꯗ ꯄ꯭ꯔꯞ ꯂꯣꯏꯁꯤꯟꯗꯨꯅ ꯍꯔꯥꯎ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯗꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯑꯉꯥꯡ ꯃꯈꯩꯗꯨ ꯍꯩꯅꯨ ꯂꯥꯛꯄ ꯎꯕꯗ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯂꯝꯃꯤ꯫ ꯍꯩꯅꯨ ꯃꯌꯥꯝ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ ꯑꯁꯨꯝꯅ, "ꯅꯣꯏꯅ ꯁꯥꯟꯅꯔꯤꯕꯗꯣ ꯑꯩꯈꯣꯏꯅꯤꯁꯨ ꯌꯥꯎꯒꯦꯗꯅ?" ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯜꯂꯕꯁꯨ ꯇꯟꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯁꯥꯟꯅꯕꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ ꯃꯥꯒꯤ ꯑꯣꯏꯅ ꯂꯣꯠꯄ ꯍꯧꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯏꯁꯣꯔꯅ ꯊꯣꯛꯂꯣ ꯍꯥꯏꯗꯅ ꯇꯝꯂꯝꯕꯅ ꯂꯣꯠꯅꯕ ꯍꯣꯠꯅꯕꯗ ꯍꯩꯅꯨ ꯑꯗꯨ ꯂꯝꯍꯥꯡ ꯑꯃꯗ ꯍꯦꯛ ꯆꯪꯉꯨꯔꯦ꯫ ꯑꯗꯨꯒ ꯅꯥꯄꯤ ꯃꯣꯡꯁꯣꯡ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯂꯣꯠꯇꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯇꯨꯡꯂꯣꯝꯗꯒꯤ ꯏꯈꯨꯏ ꯈꯨꯏꯔꯕ ꯑꯍꯜꯒꯤ ꯃꯈꯨꯠ ꯑꯃꯅ ꯍꯩꯅꯨ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯇꯞꯅ ꯄꯥꯏꯔꯝꯃꯤ꯫ ꯃꯤ ꯑꯃꯅ ꯃꯁꯥꯗ ꯊꯦꯡꯉꯛꯄꯁꯤꯗ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏꯗꯣ꯫ ꯈꯪꯗꯨꯅ ꯂꯥꯎꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯆꯤꯟ ꯃꯦꯜꯂꯛꯄ ꯑꯁꯤꯗ ꯂꯥꯎꯕ ꯍꯦꯛ ꯅꯪꯍꯧꯗꯦ꯫ ꯑꯗꯨꯒ ꯃꯥꯕꯨ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯈꯥꯡꯄꯣꯛ ꯁꯪ ꯑꯃꯗ ꯄꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯪ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅꯤ ꯍꯩꯅꯨ ꯍꯅꯨꯕꯤ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯑꯗꯨꯗ ꯀꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯩꯅꯨꯗ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯏꯁꯨ, ꯂꯥꯎꯒꯅꯨ, ꯍꯦꯛ ꯂꯥꯎꯕꯗ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯇꯨꯅ ꯊꯣꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯥꯒꯅꯤ, ꯈꯪꯉꯕ꯭ꯔꯥ?" ꯀꯤꯗꯨꯅ ꯂꯩꯔꯤꯉꯩ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯍꯦꯟꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯦꯔꯤ ꯍꯅꯨꯕꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯨꯃꯤꯟꯅ ꯍꯩꯅꯨꯗꯨ꯫ ꯍꯅꯨꯕꯤ ꯑꯗꯨ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ,
ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯅꯪ ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯁꯤ ꯌꯥꯔꯕꯗꯤ ꯑꯩ ꯅꯪꯕꯨ ꯆꯥꯔꯣꯏ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯤꯀꯣ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯋꯥꯐꯝꯗ ꯍꯩꯅꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯃꯤ꯫ ꯑꯉꯥꯡꯗꯨꯅ ꯃꯀꯣꯛ ꯅꯣꯝꯕ ꯑꯁꯤꯗ ꯍꯅꯨꯕꯤ ꯑꯗꯨ ꯌꯥꯝꯅ ꯍꯩꯅꯗꯕ ꯈꯨꯅꯣꯛ ꯑꯃ ꯅꯣꯛꯆꯩ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯦ ꯍꯅꯨꯕꯤ ꯑꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯁꯅꯥ ꯍꯛꯆꯥꯡ ꯑꯗꯨꯗ ꯀꯔꯣꯝꯗꯒꯤ ꯀꯃꯥꯏꯅ ꯈꯪꯍꯧꯗ ꯁꯠ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯣꯏꯈ꯭ꯔꯦ ꯑꯉꯥꯡ ꯑꯗꯨ ꯍꯅꯨꯕꯤ ꯑꯃꯒꯤ ꯁꯛꯇꯝ꯫ ꯑꯉꯥꯡ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯣꯟꯈ꯭ꯔꯦ, ꯑꯗꯨꯒ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯁꯥꯅ ꯃꯁꯥꯒꯤ ꯇꯥꯔꯤꯕ ꯁꯛꯐꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯈꯨꯠ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯇꯞꯅ ꯄꯥꯏꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯖꯩ꯫ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯗ ꯃꯨꯟꯅ ꯃꯁꯥꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯁꯤ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯕ ꯇꯧꯕ ꯉꯝꯒꯅꯤ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥ ꯃꯆꯥ ꯀꯌꯥꯕꯨ ꯀꯤꯍꯟꯗꯨꯅ ꯁꯤꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯔꯅꯤ꯫ ꯋꯥꯍꯩ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯣꯛꯆꯩ꯫ ꯆꯤꯡꯌꯥꯗ ꯊꯣꯛꯄ ꯀꯣꯔꯧ ꯃꯍꯥꯛꯁꯨ ꯅꯣꯡꯃꯒꯤ ꯃꯍꯥꯛꯀꯤ ꯁꯣꯏꯐꯗ꯭ꯔꯕ ꯁꯤꯟꯊꯥ ꯑꯗꯨꯕꯨ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯆꯪꯈ꯭ꯔꯦ꯫ ꯆꯤꯡ ꯆꯠꯇꯨꯅ ꯁꯤꯡ ꯆꯜꯂꯨꯕ ꯃꯃꯥ ꯂꯩꯃꯗꯨ ꯍꯜꯂꯛꯇꯨꯅ ꯋꯥꯔꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯥ ꯍꯩꯅꯨꯕꯨ ꯀꯧꯖꯩ꯫ ꯍꯥꯏ ꯊꯣꯏꯕꯤ, ꯏꯃꯥꯒꯤ ꯍꯩꯅꯨ, ꯇꯥꯕ꯭ꯔꯥ ꯅꯪꯕꯣ? ꯏꯁꯤꯡ ꯈꯖꯤꯛꯇ ꯄꯣꯔꯛꯑꯣ, ꯏꯃꯥ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯌꯥꯗ꯭ꯔꯦ, ꯏꯁꯤꯡ ꯈꯔ ꯊꯛꯀꯦ꯫ ꯇꯥꯕ꯭ꯔꯣ ꯏꯃꯥꯒꯤ ꯍꯩꯅꯨ? ꯑꯁꯨꯝꯅ ꯀꯧꯕꯗ ꯅꯍꯥꯟꯈꯩ ꯑꯣꯏꯔꯕꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯏꯃꯥ ꯍꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒ ꯍꯣꯏ ꯍꯥꯏꯗꯅ ꯄꯥꯎꯈꯨꯝ ꯑꯃ ꯐꯥꯎꯕ ꯄꯤꯔꯛꯇꯦ꯫ ꯃꯆꯥꯅ ꯈꯨꯝꯃꯛꯇꯕ ꯑꯁꯤꯗ ꯇꯨꯝꯂꯤꯕꯣꯏ ꯑꯃꯨꯛ ꯅꯤꯡꯗꯨꯅ ꯇꯥꯅꯕ ꯃꯑꯣꯡꯗ ꯈꯣꯜ ꯈꯔ ꯋꯥꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯥꯏ ꯍꯩꯅꯨ, ꯍꯧꯖꯤꯛ ꯇꯨꯝꯕꯒꯤ ꯃꯇꯝ ꯅꯠꯇꯦ, ꯏꯃꯥ ꯍꯜꯂꯛꯑꯦ, ꯊꯣꯔꯛꯑꯣ꯫ ꯍꯥꯏ ꯍꯩꯅꯨ, ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ? ꯏꯁꯤꯡ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣꯝꯅꯤ꯫ ꯑꯁꯤ ꯐꯥꯎꯕ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯃꯨꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯏ ꯉꯁꯥꯏ ꯃꯆꯥꯅ ꯍꯥꯏꯍꯧꯕ ꯋꯥꯍꯩ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯥꯟꯅꯕ ꯆꯠꯀꯅꯤ ꯍꯥꯏꯍꯧꯕꯗꯨ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯇꯞꯅ ꯍꯥꯏ, ꯁꯥꯟꯅꯕ ꯍꯜꯂꯛꯇ꯭ꯔꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ, ꯑꯣꯟꯊꯣꯛꯅ ꯃꯉꯥꯎꯊꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ꯫ ꯍꯥꯏꯅ ꯍꯥꯏꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯗꯨꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯄꯨꯝꯕ ꯇꯧꯏ꯫ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯆꯥ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ꯫ ꯃꯆꯥꯅ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗ꯭ꯔꯦꯗꯣ꯫ ꯑꯗꯨꯅ ꯄꯥꯈꯠꯂꯦ, ꯑꯗꯨꯅ ꯃꯍꯥꯛ ꯂꯩꯀꯥꯏ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯆꯥꯕꯨ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯎꯏ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ꯫ ꯇꯅꯤꯛ ꯇꯅꯤꯛꯂꯤ ꯄꯨꯛꯅꯤꯡꯗꯨ ꯑꯗꯨꯅ ꯀꯞꯂꯤ ꯀꯞꯂꯤ ꯆꯤꯝꯕꯥꯜ ꯑꯗꯨꯗ ꯍꯥꯏꯖꯩ ꯂꯩꯃ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯍꯩꯅꯨ, ꯅꯪꯕꯨ ꯀꯔꯥꯏꯗ ꯆꯠꯂꯤꯕꯅꯣ? ꯍꯥ, ꯏꯃꯥꯒꯤꯗꯤ ꯏꯆꯥ ꯈꯛꯇꯅꯦ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯂꯥꯛꯑꯣꯕ ꯅꯪꯕꯨ ꯏꯃꯥꯒꯤ ꯅꯥꯛꯇ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯕ ꯍꯩꯅꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯤꯅ ꯅꯨꯡꯁꯤꯗꯕ ꯑꯣꯏꯕꯅ ꯊꯧꯁꯥꯅꯗꯕꯅ ꯍꯦꯜꯂꯤ, ꯊꯣꯛꯄ ꯊꯣꯛꯄ ꯇꯧꯖꯔꯁꯅꯨ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯈꯔ ꯇꯧꯗꯨꯅ ꯍꯩꯅꯨꯕꯨ ꯊꯤꯕ ꯍꯧꯔꯦ꯫ ꯅꯥꯎꯁꯦꯛꯅ ꯃꯈꯣꯏꯒꯤ ꯁꯥꯟꯅꯐꯝ ꯑꯃꯗꯤ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯩ ꯍꯥꯏꯕ ꯑꯗꯨꯕꯨ ꯇꯥꯛꯇꯨꯅ ꯑꯀꯣꯏꯕꯗꯨꯗ ꯍꯩꯅꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯈꯔꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯊꯤꯕ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯁꯃꯤꯜ ꯐꯪꯕꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯩꯅꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯃꯤꯅ ꯐꯪꯒꯗꯕ ꯃꯐꯝ ꯑꯃꯗ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯍꯟꯗꯨꯅ ꯑꯁꯤꯕ ꯑꯃꯒꯨꯝ ꯂꯩꯍꯜꯂꯤꯗꯣ꯫ ꯑꯁꯨꯝ ꯊꯤꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯍꯩꯅꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯩꯅꯨꯕꯨ ꯃꯌꯨꯝꯂꯣꯝꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯋꯥꯈꯜ ꯇꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅ
ꯍꯩꯅꯨ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯛꯂꯤ꯫ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯃꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕꯗ ꯇꯍꯥ ꯇꯍꯥ ꯃꯃꯥꯕꯨ ꯀꯣꯟꯁꯤꯟꯖꯩ꯫ ꯍꯩꯅꯨ ꯃꯃꯥꯕꯨ ꯀꯣꯟꯅ ꯀꯣꯟꯅ ꯀꯞꯂꯤ ꯀꯞꯂꯤ ꯍꯥꯏꯖꯩ꯫ ꯏꯃꯥ, ꯑꯩ ꯀꯤꯖꯩꯌꯦ ꯏꯃꯥ, ꯑꯩ ꯀꯤꯌꯦ꯫ ꯂꯩꯃ ꯃꯆꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯀꯞꯂꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ꯫ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯀꯩꯒꯤꯅꯣ ꯏꯆꯥꯅ ꯀꯤꯔꯤꯕ? ꯍꯥꯏꯌꯨ ꯏꯃꯥꯗ, ꯏꯆꯥꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ? ꯍꯥꯏꯌꯨ꯫ ꯅꯧꯍꯧꯅꯅ ꯎꯔꯛꯂꯤ ꯑꯃꯨꯛꯁꯨ ꯍꯩꯅꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕ ꯍꯤꯡꯆꯥꯕꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯁꯛꯇꯝꯗꯨ꯫ ꯃꯤꯠꯇ ꯎꯔꯛꯄꯅ ꯀꯤꯗꯨꯅ ꯀꯟꯅ ꯂꯥꯎꯏ, ꯃꯆꯥꯒꯤ ꯃꯇꯧꯗ ꯀꯟꯅ ꯃꯊꯥꯗ ꯀꯣꯟꯁꯤꯟꯖꯩ꯫ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥ ꯂꯩꯌꯦ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ ꯂꯩꯌꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯃꯍꯥꯛꯇꯤ ꯈꯪꯍꯧꯗꯦ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯈꯔꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯍꯩꯅꯨ ꯍꯥꯟꯅꯒ ꯌꯥꯝꯅ ꯃꯥꯟꯅꯗ꯭ꯔꯤ, ꯌꯥꯝꯅ ꯍꯣꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯑꯃꯨꯛ ꯅꯣꯡꯃ ꯊꯦꯡꯅꯈꯤꯕ ꯍꯅꯨꯕꯤ ꯐꯠꯇꯕꯤ ꯑꯗꯨꯒ ꯃꯍꯥꯛ ꯂꯣꯟꯅ ꯇꯨꯃꯤꯟꯅ, ꯀꯅꯥ ꯈꯪꯍꯟꯗ ꯍꯅꯨꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯑꯍꯜ ꯍꯅꯨꯕꯤ ꯑꯣꯟꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯅꯥ ꯑꯃꯗ ꯈꯪꯍꯟꯗꯦ꯫ ꯅꯣꯡꯃ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯃꯗ ꯃꯃꯥꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯉꯩ ꯃꯅꯤꯡꯗ ꯍꯅꯨꯕꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏ, ꯑꯍꯩ ꯏꯁꯨ, ꯃꯨꯟꯅ ꯇꯥꯎ, ꯑꯕꯣꯛ ꯋꯥ ꯍꯥꯏꯒꯦꯀꯣ꯫ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯌꯥꯗꯕꯁꯨ ꯌꯥꯔꯣꯏ, ꯌꯥꯔꯒꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ, ꯈꯪꯉꯕ꯭ꯔꯥ? ꯇꯥꯏꯀꯣ ꯏꯁꯨ? ꯍꯩꯅꯨ ꯍꯅꯨꯕꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯗꯨꯅ ꯈꯨꯝꯃꯤ, ꯍꯣꯏ ꯑꯕꯣꯛ, ꯇꯥꯏ ꯍꯥꯏꯌꯨ, ꯑꯩ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯒꯦꯗꯣ꯫ ꯍꯅꯨꯕꯤ ꯑꯗꯨ ꯃꯈꯣꯜ ꯁꯤꯔꯤ ꯁꯤꯔꯤ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯕ ꯋꯥꯗꯨ ꯇꯞꯅ ꯍꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯪꯒ ꯑꯩꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯇꯤꯟꯅꯁꯤ, ꯅꯪꯅ ꯀꯅꯥ ꯑꯃꯠꯇꯗ ꯑꯩꯒ ꯇꯤꯟꯅꯩ ꯍꯥꯏꯕ ꯌꯥꯗꯦꯀꯣ꯫ ꯀꯩꯒꯨꯝꯕ ꯅꯪꯅ ꯍꯦꯛ ꯍꯥꯏꯗꯣꯛꯂꯕ ꯅꯪ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯣꯏꯗꯅ ꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯅꯤ꯫ ꯌꯦꯡꯉꯣꯏ, ꯑꯩꯅ ꯅꯪꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯅꯪ ꯑꯩ ꯑꯃꯠꯇ ꯑꯣꯏꯗꯨꯅ ꯂꯩꯁꯤ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ, ꯑꯣꯏꯅꯤꯡꯕ, ꯅꯪꯅ ꯍꯥꯏꯕ, ꯅꯪꯅ ꯈꯟꯕ ꯄꯨꯝꯕ ꯇꯧꯕ ꯉꯝꯒꯅꯤꯅꯦ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤꯗ ꯍꯩꯅꯨ ꯑꯉꯥꯡꯒ ꯑꯣꯏꯔꯦ, ꯍꯔꯥꯎꯕ ꯑꯃꯗꯤ ꯌꯥꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯞꯅ ꯈꯨꯝꯃꯤ, ꯍꯣꯏ ꯑꯕꯣꯛ, ꯑꯩ ꯌꯥꯔꯒꯦ ꯅꯪꯅ ꯍꯥꯏꯕꯗꯣ꯫ ꯑꯗꯣ ꯑꯆꯨꯝꯕ ꯑꯣꯏꯗꯣꯏꯔꯥ ꯑꯩꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯐꯪꯒꯅꯤ ꯍꯥꯏꯔꯤꯕꯗꯣ? ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯃꯤ꯫ ꯍꯩꯅꯨ ꯍꯔꯥꯎꯔꯦ ꯑꯃꯗꯤ ꯌꯥꯅꯕ ꯑꯃꯒꯤ ꯃꯈꯥꯗ ꯃꯍꯥꯛ ꯍꯅꯨꯕꯤ ꯑꯗꯨꯒ ꯇꯤꯟꯅꯔꯦ꯫ ꯊꯋꯥꯏ ꯑꯃꯗꯤ ꯍꯛꯆꯥꯡ ꯑꯃꯠꯇ ꯑꯣꯏꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯏꯊꯥ ꯍꯦꯛ ꯊꯥꯖꯗꯅ ꯍꯩꯅꯨ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯏꯁꯤꯡ ꯑꯔꯨꯝꯕ ꯑꯁꯥꯕ ꯂꯩꯕ꯭ꯔꯥ? ꯑꯩꯒꯤ ꯈꯣꯡꯁꯦ ꯍꯥꯝꯒꯦ꯫ ꯅꯣꯡꯃꯇꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯇꯦ, ꯑꯗꯨꯕꯨ ꯉꯁꯤ ꯏꯊꯥ ꯍꯦꯛ ꯊꯥꯖꯗꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯆꯥꯗ ꯃꯤꯠꯌꯦꯡ ꯑꯗꯨ ꯈꯪꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯃꯤ, ꯏꯁꯤꯡ ꯑꯁꯥꯕꯗꯤ ꯂꯩꯇ꯭ꯔꯦ, ꯃꯣꯠꯂꯦ ꯍꯥꯏꯔꯒꯅꯅꯦ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯁꯤꯅ ꯍꯦꯛ ꯆꯥꯝꯊꯣꯛꯎ꯫ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ? ꯑꯍꯦꯟꯕ ꯋꯥ ꯑꯃ ꯈꯨꯝꯗꯦ ꯍꯩꯅꯨ ꯇꯨꯃꯤꯟ ꯂꯩꯔꯤ꯫ ꯃꯅꯤꯡ ꯊꯣꯛꯇꯨꯅ ꯃꯈꯣꯡ ꯑꯗꯨ ꯍꯥꯝꯗꯨꯅ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯂꯩꯃꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯍꯩꯅꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯁꯥꯒꯤ ꯇꯅꯧꯕꯤ ꯃꯥꯏꯊꯣꯡ ꯐꯖꯔꯕ ꯑꯗꯨꯗꯤ ꯇꯥꯔꯝꯗ꯭ꯔꯤ꯫ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯎꯟꯁꯥ ꯈꯨꯏꯔꯕ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯆꯤꯝꯕꯥꯜ ꯑꯗꯨ ꯍꯥꯏꯐꯦꯠ ꯆꯤꯡꯗꯨꯅ ꯅꯣꯛꯅꯤꯡꯗ ꯅꯣꯛꯅꯤꯡꯗ ꯅꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯨꯝ ꯍꯥꯏꯐꯦꯠ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯅꯥ ꯑꯃ ꯇꯥꯗꯕ ꯃꯑꯣꯡꯗ ꯇꯞꯅ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯕ ꯇꯞꯅ ꯇꯞꯅ ꯊꯨꯡꯒꯅꯤ꯫ ꯑꯩ ꯍꯥꯏꯕ ꯑꯩꯁꯦ ꯁꯤꯕ ꯀꯧꯕ ꯅꯥꯏꯔꯔꯣꯏ꯫ ꯑꯃꯗꯒꯤ ꯑꯃ ꯁꯨꯝ ꯁꯨꯝ ꯑꯉꯥꯡꯁꯤꯡꯒꯤ ꯁꯃꯨ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯂꯩꯔꯒꯅꯤ꯫ ꯑꯩꯕꯨ ꯍꯥꯠꯄ ꯉꯝꯕ ꯃꯤ ꯉꯁꯤꯗꯤ ꯂꯩꯇ꯭ꯔꯦ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯝ ꯑꯗꯨꯕꯨ ꯍꯥꯠꯆꯩ꯫ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯇꯧꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯗꯨꯅ ꯆꯪꯉꯛꯄ ꯂꯩꯃ꯫ ꯃꯍꯥꯛꯅ ꯆꯪꯉꯛꯄ ꯃꯄꯥ ꯆꯥꯅꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯑꯀꯤꯕ ꯐꯪꯂꯕ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯎꯍꯧꯔꯤ꯫ ꯇꯨꯕꯨ ꯆꯨꯡꯈꯤ꯫ ꯏꯁ, ꯀꯩꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯎꯔꯤꯕꯗꯨꯕꯣ? ꯑꯩꯒꯤ ꯏꯆꯥ ꯍꯩꯅꯨ ꯅꯠꯇꯕ꯭ꯔꯅꯦ? ꯑꯩꯒꯤ ꯏꯆꯥ ꯍꯩꯅꯨꯁꯦ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦꯅ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯃꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯕ ꯃꯥꯜꯂꯤ꯫ ꯃꯁꯥ ꯑꯁꯤꯗ ꯀꯩꯅꯣꯝꯃ ꯇꯧꯔꯤꯗ꯫ ꯑꯩ ꯍꯌꯦꯡꯗꯤ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯑꯃꯨꯛꯇ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯃꯄꯥꯜꯊꯣꯡꯗ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯌꯥꯝ ꯂꯦꯝꯅ ꯂꯩꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯆꯥꯗ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯃꯍꯥꯛ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯂꯩꯃꯅ ꯃꯃꯤꯠꯇ ꯎꯈꯤꯕ ꯑꯗꯨꯃꯛ ꯑꯃꯥꯏꯕ ꯑꯗꯨꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯤꯡꯁꯦꯜ ꯀꯥꯡꯂꯣꯟ ꯇꯧꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃ ꯇꯁꯦꯡꯅ ꯈꯪꯇꯣꯛꯁꯤ ꯍꯥꯏꯗꯨꯅ ꯈꯪꯂꯝꯃꯤ꯫ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯀꯔꯤꯅꯣ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯃꯥꯏꯕꯗꯨꯅ ꯂꯩꯃꯗ ꯌꯦꯡꯉꯤ꯫ ꯕꯦꯝꯃ, ꯑꯁꯨꯝꯅ ꯀꯨꯏꯅ ꯊꯝꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯀꯩꯗꯧꯕ ꯇꯥꯏ? ꯑꯣꯖꯥ, ꯍꯧꯖꯤꯛꯃꯛ ꯑꯣꯖꯥꯅ ꯁꯤꯃ ꯐꯒꯅꯤ ꯍꯥꯏꯕꯗꯨ ꯇꯧꯁꯤ꯫ ꯑꯩ ꯄꯣꯠꯂꯝ ꯈꯨꯗꯤꯡ ꯂꯣꯏꯅ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯖꯒꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯒ ꯂꯩꯃ ꯑꯁꯤꯃ ꯇꯧꯁꯤ ꯍꯥꯏꯗꯅ ꯃꯥꯏ ꯄꯥꯛꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯍꯩꯅꯨꯒꯤ ꯅꯨꯡꯂꯣꯟ ꯌꯥꯏꯗ ꯂꯩꯔꯤꯕꯤ ꯐꯠꯇꯕꯤ ꯍꯤꯡꯆꯥꯕꯤ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯃꯊꯃꯣꯏ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯤ꯫ ꯂꯩꯃꯒꯤ ꯃꯑꯣꯡ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗ꯭ꯔꯦ꯫ ꯍꯩꯅꯨ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗ ꯃꯃꯥꯗ ꯌꯦꯡꯉꯤ꯫ ꯀꯔꯤꯅꯣ ꯏꯃꯥ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯍꯥ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯇꯣꯛꯑꯣ ꯍꯧꯖꯤꯛꯃꯛ, ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯏꯃꯥ꯫ ꯃꯆꯥꯅ ꯍꯥꯏꯔꯤꯕꯗꯨ ꯂꯩꯃ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯍꯥꯛ ꯇꯥꯗꯦ꯫ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯍꯥꯏꯔꯤ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯇꯥꯅꯕ ꯃꯑꯣꯡꯗ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯇꯥꯕꯤꯒꯅꯨ꯫ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯕꯤꯌꯨꯀꯣ꯫ ꯑꯩꯒꯤꯗꯤ ꯏꯆꯥꯁꯤ ꯐꯔꯒ ꯂꯣꯏꯔꯦ꯫ ꯃꯩꯕꯨ ꯐꯤꯅ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯩꯅꯨꯒꯤ ꯅꯨꯡꯗ ꯂꯩꯔꯝꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯗꯨꯅ ꯃꯐꯝꯗꯒꯤ ꯆꯠꯍꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯗ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯂꯩꯔꯝꯕꯤ ꯍꯩꯅꯨ ꯋꯥꯈꯜ ꯑꯃꯗ ꯂꯥꯛꯄꯒꯨꯝ ꯇꯧꯏ꯫ ꯂꯩꯃ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯗꯈꯤꯅꯥ ꯑꯗꯨ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯆꯠꯍꯟꯈꯤꯔꯝꯃꯤ꯫ ꯂꯩꯃ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯌꯦꯡꯉꯣꯏ, ꯍꯌꯦꯡꯒꯩꯗꯤ ꯏꯃꯥꯅ ꯍꯥꯏꯕ ꯋꯥ ꯇꯥꯎꯀꯣ꯫ ꯅꯪ ꯂꯝꯍꯦꯟꯒꯅꯨ꯫ ꯎꯔꯦꯗꯅ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯦ, ꯃꯁꯦ ꯅꯪꯅ ꯏꯃꯥꯅ ꯍꯥꯏꯕ ꯂꯧꯗꯕꯒꯤꯅꯤ꯫ ꯏꯃꯥ, ꯑꯩ ꯍꯌꯦꯡꯗꯤ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯔꯣꯏ꯫ ꯏꯃꯥꯅ ꯍꯥꯏꯕ ꯑꯗꯨꯝ ꯌꯥꯔꯅꯤꯌꯦ ꯏꯃꯥ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯍꯩꯅꯨ ꯃꯃꯥꯅ ꯍꯥꯏꯕ ꯂꯧꯗꯨꯅ ꯃꯔꯝꯃꯣꯛꯄꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯁꯤꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯋꯥꯔꯤꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯉꯥꯡꯅ ꯍꯅꯨꯕꯤ ꯑꯣꯟꯕ ꯍꯥꯏꯗꯅ ꯃꯆꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯕꯗ ꯂꯩꯃꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯋꯥꯔꯝꯕ ꯄꯨꯝꯅꯃꯛ ꯀꯣꯛꯆꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯉꯥꯡꯅ ꯍꯅꯨꯕꯤ ꯑꯣꯟꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫